course Chahi Ahum. Eligibility 10 plus 2 with 50 PC. Loinana Arts and Commerce, both and girls. NMG Oina Set Kuntra. Duration course Chahi Ani. Eligibility Arts and Commerce 10 plus 2 fast, both and girls. All the courses are job obtained with excellent placement. Akupa Marol Community Missing na WhatsApp number 99931583337. Loinana Mobile number 9366841509. Amukana 9366841509. Hena akupa amadi khudong chaba kayagidama number sing asida call to biduna Royal School of Nursing Wambal Thawal District Ladiba asida lakbiduna akupa marol khangbiyu. Maruti Suzuki Arena Eastern Motor Kaksing branch ki maikai dagi karigumba karadan khanghanjari madudi branch asigi ahangba firm kharagi darkas kaujari ahanbada relationship manager gi ahangba firm ani mahigi thak graduate thagi tolo negotiable loinana car thauba haibane henna pamjai ani shubada caretaker ahangba firm ama thagi tolo negotiable interest laiba miyoi singna adongi biodata sing adu email asida thabiraknaba nolokna ningsingjari email adudi easternmotor.hr@gmail.com hariba email asida thazan biraknaba nolokna ningsingjari Maruti Suzuki Arena Eastern Motor Kaksing da lakpiduna tanabibasu yagani date of interview lakliba tang kungamathoi tha ani English ani kungani thoi akupa marol gidama call tobiu 8014147389 amuktang hana 8014147389 Business loan fangbigani business tawbiribechini naw singi nungairaba paujai Security deposit amati yaudana amadi guarantor amati yaudana business loan oina lupa lakh ama fawba lobagi khudong chaba bizari hariba senfam asi tha gi oina singbigadabani hena khangbining labadi office ta laktuna loan manager ga tanabiu natraga call tobiu 878-777-0432 amukana 878-777-0432 office timing ayuk ki pung 10 dagina pung 3 fawba loinana Ningthaukaabadagina thangja phawba hangjari office address na Loan for Growth Thobal Okram near Waikhomani Girls College Laying State Amadi National Award Fanglaba MDZia Ulak Usamna BP Nungsang Pukta Gastric Kaba Tang Sikpa Sinus Tonsil Asthma Khwang Naba Singli Nauri Sonthaba Khongya Saba Nupi Goiba Laina Sing Laying Zari Bamafam Mari Thokna Thamjari Ahanbada Kekruvila North AOC opposite Kekrupata Ayupung Taradagina Numidang Waram Pung Mga Fawba Laying Zari Anishubada Mayang Infal Konsak Bazada Ayupung Tarugtagi Ayupung Mapal Fawba Laying Zari Ahum Subadana Yaripok Bamo Laikai Kabarstan Rota Yumsakisa Numit Amadi Thangza Numit Kudingi Ayupung Taradagina Nungtil Pung Mari Fawba Laying Zari Mari Subada All Bazar Zomi Colony Sisipur da Laying Zari Hena Kupamarol Khangbining Basingna Call Tawbirau 8414825323 Amukahana 8414825323 Karihumba dom ana laying bada sel yamna changbaki awaba mayoknaraba amadi ana laying bagi matangda khangningba information kaya fangdabagi awaba mayoknaraba Wabiraganu India Health Card F ki matengna ana laying bada paisa sangba hanthanba amadi ana laying baga mari leinaba information kaya line fangbe yare India Health Card ki membership oiba mui singda piriba kanava singdi ahanbada hospital diagnostic center dental care optical store pharmacy medical equipment store physiotherapy home nursing care ambulance service na singbada India Health Card ki membership oiba mui singna 10 to 30% ki discount fangbe yai Ani subada ana laying khagnatana beauty salon hotel fast food restaurant gym and fitness lifestyle and fashion store cosmetic product na singbadasu India Health Card ki membership oibiba mioi khudingna 10 to 30% ki discount fangba yai Masida sunatana health insurance medical checkup package medical tourism medical loan facility online doctor consultation na singbadasu 10 to 30% ki khudong chaba India Health Card holder singda bizari Kanabasing asi launabagi damag ngasima Google Play Store da sangbiduna India Health Card app download tawbiu amadi membership enroll tawbiu Download India Health Card app today. Please share.
मखल मखल के थरुम कया संदोक्तुना ताहंजरिबा से मेगाहर्ट्ज मरफु ड्रामा थोई 10.2 संदोक्चरिबा डायमंड रेडियो खोंगजोमदगी संदोक्चबा रेडियो चैनल की अनिसुब थरुम परिंगनी अदोमना हौजिक ताबिरिबा से हौजिक चैनल असिदा लांथोक्चरी ताबिनिंगबा इसै लाइव फोन इन प्रोग्राम की थौरम नसिगी ताबिनिंगबा इसै लाइव फोन इन प्रोग्राम थौरम असिदा थमजरिबा मोबाइल नंबर मियामदा खंगंजरी 7630944377 अमुक्तंग हन्ना 7630944377 हाइरिबा नंबर असिदा कॉल तौबिरक्तुना ngasiगी ताबिनिंगबा इसै लाइव फोन इन प्रोग्राम थौरम असिदा इसा इसागी अपाम्बा इसै ममम खनबियु लोइना ngasiगी थौरम असिदा मयामगी कॉल ऑक्शनबा अदोमगी आरजे बिसांदा साइखोमना मयामगी कॉल खौरांगना गाइजरी हौजिंग असगी थौरम असगी अहानबा कॉलर लखुचरी हेलो गुड इवनिंग सर गुड इवनिंग कॉल तौबिरगली बैसागी मिंगमदि रेफम हाइबियो लमदेंग अवाल लेकाइदगी चांदनी ने सर थगचरी मैडम थौरम असिदा सरुगा बिरकपा मैडम चांदनी तराम नोक्चरी करम बैसै ताबिनिंगबा लै हाइबियो अखोगी थोंगाम लक्ष्मी ने सकपा कनागी थोंजिंदा बुलेब्लुनी हना हाइबदो सा अदुम ताताजगेबा थागचरी सोदनमकी कुदोल तमजगे निंगोल ओइबिसिंगी पुंसिदे यामना बेस्ट तौबा हाइतारे यामना आर्ट्रसेन बा इसै अमकंगनी थोंग्राम लक्ष्मी की खोंजलदा इलांबम इनाउसागी मयक तसलिबा इसैनी ताबिनिंगबा मैडम की मरुमपांग सिंह हाइबिगदबा लैब्रा हाइबियो ताबिनिंगबा खितंग हातर केसा लमदेंग अवाल लेकाइदगी पुनी आइगी इंदोंसा थ्रेबी अंगौबी अमदी हेमावती आइगी इनाउनुपी बला निगी अमदी थ्रेबी सिगा डायमंड बुतारिबा मयांगा पुसा तामिनजागे सा थागचरी मैडम खनबिरकलिबा इसै कुदोल तमजरी मयाम पुना तामिनसे थैंक यू सर वेलकम Yum le mama
हेलो हेलो सर गुड इवनिंग गुड इवनिंग कॉल तौबिरगलिबा इसागी मिंगमदि लेफम हाइबियो सर आई वांजिंग बाजार मोरांगथेम लेकतगी मोरांगथेम रंजनानी सर थौरमसिदा सरुआ बिरकपा मैडम रंजना तराम नोकचरी करम बैसई तासिगे हाइबियो अरिबन सान सरमना सकपा अईगी पुंसी नंगा करी थोंगनई अईगा humdoke ngamde pubaware lone pungning wakhal gitam yada ning chimami tadavalamda awado tajage sa सोयदनबकी खुदोल तमजगे यामना फजबा इसैनी तामिनसी कना कना तासिगे ताबिनिंगबा मरु मपांग सिंह हाइबियो sar khara hajarake khongjong ke batingdegi iche chaubi iche bemisa thawandegi inaw nupi nawbi aigi ja kaino thenden unida tauba wangjing bazadagi iche chitrelekha iche chandrakala ine tombi amadi diamond butabi riba miyamga punna tamina jarage sa थागतचरी मैडम खनबिरगलिबा इसै खुदोल तमजरी मैम पुना तामिनसे thank you sir वेलकम पुंसी नंगा करी थोकने आईगा हुंदो के ngамde पुबवारे आईगी पुंसी नंगा करी थोकने आईगा हुंदो के ngамde पुबवारे Dalone puging wakal gitam yada ning sing mami tada balamda Mamal yaudraba aigi kairaba punsi mafam kaira urashige anga banung lai humdogle mahum anga banung lai humdogle mahum chate idea shum chatle chadlo ne pukning wakhal gitam yada ning shimami tada balamda Laiman chan khraba asha kelone nangshu aigi shamsha namshi lagne manglang da taure ai ha ki thawai manglang da taure ai ha ki thawai chatle idea shum chatle chalo ne pukning wakhal gitam yada ning shimami tada balamda aigi punsi nanga kari thoknai aiga hundo ke ngамde पुबवारे हुंदो के ngамde पुबवारे
Hello, good evening. Good evening, sir. Call to Beregliba Isagi Mingamadi Lefam Habiyo. Tama Muni Sandia. Taromasida Sarua Berakpa Taram Nokshari Karambisai Tasigi Habiyo. My bum Haman Sakpa Kamu Sawa Asilam have the Taganimba. Taminasi say Tabidimba Kanakana happy Gani Habiyo. Okay, Tingelaka, the Gi Hodrom, Tiangi, the Gi Isha, Tisawa, the Gi Kangabutagi, near Tamami, the Gi Naulem Saki, the Gi Sikatan Sagar. Tagachiri Madam can be Liba Isai, my bum Hembagi Consulda Kudol Tamjari, Isagi Serengba Ramesor Nintogza. Sawa asilam bakwi sin pakiba kumzat kumul jam lekle palim singlau ukhi daba palim ki singlau ukhi daba halak kulako palim asilam kanung sawa asilam na pari na sare pati palem kau ba haitri ngai pan thau masa khangri ngai khomla ki bu bikham na haure khomla ki bu bikham na haure halak kulako palima ima 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 kamnung sawa asilam
사무사래 바랄게 사마방할 싸울게 사무사래 바랄게 사마방할 싸울게 나 빠르기 구하이노 이마 나 빠르기 구하이노 이마 콤라 나발 싱라기 빨리 콤라 나발 싱라기 빨리 할라콜라콜 Magui sin sin pakiba Kumzat kumul yam lakli Ima Oh Ima Hello. Hello sir, tai. Call to directly by Isa Gaming amadile from IBO. Yen tha barong bandagi sana thoi. Sanatoy tharo masida sarwa birakpa karam by say task ge IBO. Bagan bayak thina sakpa tagjali didagi to bisay do taja ge sa. So ida namaki tamina say tabining ba maruma pangsing hibi ga double bro IBO. Sir, kita hampir. Ako'y ba adagi ako'y siye aduga arogdagi hoy aduga balayabi aduga salat hoy hoy tulaka tamina jagi sa. Tagachari kan biragli ba isay kudol tamjari taminasi. mahupurabi sakloni nungsiba sama-sama launang kamsu oiribi ni nandi tanjalini nandi mahupurabi sakloni nungsiba sama-sama launang kamsu oiribi ni nandi hugay na satlami tamoygi laikwala malaba tawaigi kothapam su oirami satkare lapkare ifamdagi mahatum satkare lapkare ifamdagi mahatum tanjalini nandi mahupurabi sakloni nungsiba sama-sama launang kamsu oiribi ni nandi Masukayana saklon puduna sathek tamlili Sigi
Machu kayana saklon puduna sathek tam libi Banglaba thamoy kapla sanu matadu malanda ipausin babu thamoy shona saubadi sangjafam piraroi khallabara aigi taibang malem sida taibang malem sida Tanjali nandi mahupurabi sakloni nungsiba sama-sama launam kam suoiribi ni nandi Thamoiduna pamba uduna lakle mairasinangidama Pirage kalle thamoiduna pamba uduna lakle mairasinangidama nang aigi komsha lambi manade Khangi aisu nungsibi punsina himni nang yaudana tawaina thipa hachang ngai Tanjali nandi mahupurabi sakloni nungsiba sama-sama launam tham suoiribi ni nandi Hugay na satlami thamoy Hello. Good evening, sir. Good evening. Call to Biragli by Sagi Mingama Delay from Highview. Form Patagi License na Chinbi. Taro masida sarwa biragpa taram nukchari karam by say tasigi Highview. Sami kumana sakpa kuman kamba na haki. Tamin na si nong thomba mangol jogi may ektasali by say ni tabi dingba kana happy gani Highview. Radio Diamond Butabi riba may aga punta jaga sa. Ado isay se nupa na budi say ado mati amtang ang bidang baya bro. O sa ngam jarang ka. Kuman kamba na haki lai ba phay da ko thong na su lai ra macha da pulu bagi nungsi sa san jagi. Agachari makatarakpa isay onam Swami Kumar dagi tamin na si. Thank you, sir. Kuman kamba na hati Kuman kamba na hati Lai ba phaida ko onthok na su Lai ra mapok ta pokla su nungsiba gilan phangdadi pajeng phiral pai khido nungsi panthum yau khido Kumal kamba na hati
kongai mayok na kido nungsina sunglangi damak yek na kongai mayok na kido na phamda thamoi sinna kido kuman khamba na hakti adubu aigi sanavidi pukse leptavi oirambana thamoida maisha piramlaga sakre ho sakre aibu thado tuna kanagi makada sakre ho sakre sakre ho sakre Hello. Hello, good evening. good evening. Call to Birali Baisa Gaming Amadil FM Hibio. Phone to the Kamuk Mesam like I did in civilization. Taramasida Sarua Birapa, Sing Subataram Nokchari, Karam Baisai Tasga Hibio. Lion Kabako, Raja Kumana Sakiramba, Kadai the new, Aiki Iumbo, Aiki the Ium, Laser Dini, Dovisado. Don't Tajage. I say in Medican, even sing the Tocedra. Tagachari Yamna Fazavisani, Yamna Fazana Matiam, Su Pabung, Konjukumagi, Matok Tambira, Matiam, Tankudol Tambirapa, Tagachari, Isegi Sereng Basse, Sagolsem, Inderkumagi Maikta, Sali Baisani, Tabin Bakanakana happy Gani Habio. Amani then Hatsage. Yare Putri Kogan, Nukoyoki, Herodi, Idem Cyclone, Sivita, Adoga, Tentakuman, the Kogi was up in the scene. Luna radio, Sigitungan on the medium that Tabiriba, Kwaikutimaka, say Tamin Zerago. Tagachari can be really say Kudoltam Zari. Tagachari. Kadai dano, aigi iumbo. Kadai dano, aigi iumbo. Aigi di ium laijadene. Karigino hauriba aibu toina. Yumda chatlashi haina. Yumda chatshi haina. Kadai dano aigi iumbo. Ceklani aidi ihum pondem laijadaba oina paiba ceklani aidi
ihum pondem leijadaba cheklagi marata shukokilni pamel phairadata yarekpa cheklagi marata shukokilni pamel phairadata yarekpa aigidi iyum leijadene karigino hauriba aibu toina yumda chatlasi haina yumda chatsi haina kadaidanu aigi yumbo chatkani lambi sorok thungna yare kani ukhawa khada chatkani lambi sorok thungna yare kani ukhawa khada अफंग दूत जागनी सकनी इसई पुंसीगी अफंग दूत जागनी सकनी इसई पुंसीगी अईगिदी इयुम लेजदेने करीगिनो हौरिबा aibu toina yumda chatlasi haina yumda chatsi haina kadaidanu aigi yumbo aigi di yum leijadene karigino hauriba aibu toina yumda chatlasi hai Hello. Hello. Hello, good evening. Good evening, sir. Call to Birli by Sa Gaming Amadile from my bio. Masida Sarva Birakpa Taram Nokchari Karam Bisai Tabining Malay Habio. Sa Uri Madari film the G Sigi Aro Bakundo Parin Kazavi. Jai Sri Sibiram na Sali Baisani Swadanamaki Kudol Tamzage say El Bankasaramagi Maik Tani Kanakanata Sige Tabining Ba Roma Punction Habio. Tabining was any of them has I retain no one. Igi ada igi tema camera ni ada ni kita dan itu orang tadi lama di live streaming ke lebih itu mau yang pun kami menjadi Tagachari kan berliba isai kudol tamjari me ampuna taminasi
परें से Sanduktari batawining lo isay live phone in program thoram masigi aroba caller lokuchari. Hello. Hello, good evening, sir. Good evening. Call to birali ba isagi ming amadi lefam habiyo. I am going Maya Lekai Digi Dayasari like Samisa. Ngasigi thoram masigi aroba caller ni taram nokchari kadam isay tawining balay habiyo. Ya report kamba nukilang gi songthang kamdana chakpa tama jaka de sadani ade thum tajar. So dana maki khudol tamjage isay se tawining ba kana kana happy gani habiyo. Sir, tabi nje diamond lady bu thawaya ma tabi basi do telefon tajar ge la se tabi bu mayam bu pon ne tajar ge cha. Ado aroba caller su ere isay se mati amtanga ngangbiram ba yabro. Sa hai bu de hai jote mati ga. Taga cari mati amtang khudol tambiyo. Kita manjaka jasami Aiji manjaka jasami. Taga cari hiningan ito na makatanak songthang kamla dagi mayam puna taminise. Thank you, sir. Ita manjaka dachlani aidi manjaka dachlani ita uri ita takhelai nathoi aibu waro lai horo satlage Ita manjaka
चटलनी ऐगी मांज काद चटलनी Hello, kay dawrugi ni nang. Oh, yore. Kay no nang yore nang na phone da lakpadu nati ni ai ni ngai ni. Ay sida leire, namang de lepe. Kedoragi. Kadai paisa kadai. Special thobu chatlu brai bu ne anaba hangu bu chap mana khare. Kari kana kay dawraba. O doctor na ne cancer on ba yai ching nei test thok se na haye ta da du. Ada tang dang ba ma khangdok na ba lawra du kala ma thadu aga ma ban da chatlani no koi chen chen hori. Ihe adugi da muk tu kay dawi ma pan da chatlu ne gi ne. Ai koi si da su latest and the advanced technology gi anubu batang ma chutna raba kuchu khulai kaya ma marang kai na leiraba American Oncology Institute haidana Babina Specialty Hospital am leiri sidi. Oh
Sajiwajil Changpam Gido. Hoi ne Madaida medical oncology, radiation oncology, surgical oncology, hemato-oncology, nuclear medicine, Madai Hindoptana, health insurance ki facility na chingba luin le residi. Ado, testo ada muktara di adum chatpaduga amhana traba. Ihe, oi de sigi ste yaure aduni adani haibadu khokop pakhang bangam laba pet city badi gamma camera haiba machine singa si leire sigi matakta mai yaina ba machine Halcyon North East State ta an bo ina Manipur da leire kande ai satke ibai do mapan da sat kumji akoi si sum yengji low in khol kai be yaroi dra ai am da thingu gi ge Asitong pingre he men mangam ta haude. ngasi ayuk takchamdagina wabagai fawbagi marakta money bag ama tahore hairiba money bag asigi manungda voter card pan card aadhar card ATM card gari ki che sang yauna hairiba money bag asi takchamdagina wabagai fawbagi marakta tahore kanagumbana hairiba money bag asi kundiba yauragadi miyoibagi minungsing biduna khongjam sapam maning laikai da leiba sapam bipinda pau pibiu adomgi awaman matik chana pijagani contact number pijari 8014 174187 amutang gahanna 8014 174187 Maruti Suzuki Arena Eastern Motor Kaksing branch ki maikai dagi karigumba karadang khanghanjari madudi branch asigi ahangba firm kharagi darkas kaujari ahanbada relationship manager gi ahangba firm ani mahigi thak graduate thagi tolop negotiable loinana car thauba haibane henna pamjai ani shubada caretaker ahangba firm ama thagi tolop negotiable interest laiba miyoi singna adongi biodata sing adu email asida thabiraknaba nolokna ningsingjari email adudi easternmotor@gmail.com hariba email asida thazan biraknaba nolokna ningsingjari Maruti Suzuki Arena Eastern Motor Kaksing da lakpiduna tanabibasu yagani date of interview lakliba tang kungamathoi tha ani English ani kungani thoi akupa marol gidama call tobiu 8014147389 amuktang hana 8014147389 Laying State Amadi National Award Fonglaba MDZia Ulak Usamna BP Nungsang Pukta Gastric Kaba Tang Sikpa Sinus Tonsil Asthma Khwang Naba Singli Nauri Sonthaba Khongya Saba Nupi Goiba Laina Sing Laying Zari Bamafam Mari Thokna Thamzari Ahanbada Kekruvila North AOC opposite Kekrupata Ayupung Taradagina Numidang Waram Pung Mga Fauba Laying Zari Ani Shubada Mayang Imphal Konsak Bazarda Ayuk Pung Taruk Tagi Ayuk Pung Mapal Fauba Laying Zari Ahum Subadana Yaripok Bamo Laikai Kabarstan Rota Yumsakisa Numit Amadi Thangza Numit Kudingi Ayuk Pung Taradagina Nungtil Pung Mari Fauba Laying Zari Mari Subada All Bazar Zomi Colony Sisipur da Laying Zari Hena Kupamarol Khangbining Basingna Call Taubirau 8414825323 Amukahana 8414825323 Business loan fangbigani business tawbiribechini naw singi nungairaba pauje security deposit amata yaudana amadi guarantor amata yaudana business loan oina lupa lakh ama fawba lobagi khudong chaba bijari hariba sanfam asi tha gi oina singbigadabal hena khangbining labadi office ta laktuna loan manager ga tanabiu natraga call tobiu 878-777-0432 amukana 878-777-0432 Office timing ayuk ki pung tara dagina pung ahum phawba loinana ningthau ka badagina thangja phawba hangjari office address na Loan for Growth Thobal Okram Nia Waikhomani Girls College Adomna karigumba yumda phamna tongan me hiram kya da amuktang khangnana magidama click tobi maruina COVID-19 haksel gi maramda lomi sini gi maramda lau singu gi lamda Bharat Sarkar na putholiba tongan ba kanaraba thabak thorum singi maramda e-government